ꯃꯌꯥꯝ ꯑꯃꯨꯛ ꯁꯤꯒꯤ ꯒ꯭ꯔꯣ ꯕꯦꯛ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯨꯜꯂꯒꯦ ꯑꯗꯨ ꯀ꯭ꯋꯥꯇꯔꯗꯤꯅ ꯁ꯭ꯄꯦꯁ ꯌꯥꯝ ꯂꯩꯇꯕꯩꯅꯦꯀꯣ ꯒꯝꯂꯥ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯛ ꯌꯥꯝꯈꯠꯂꯛꯑꯦ ꯒꯝꯂꯥ ꯃꯁꯤꯡ 190 ꯍꯦꯜꯂꯛꯑꯦ ꯁꯤꯒꯤꯁꯦ ꯃꯤꯁꯣꯗꯩ ꯆꯦꯜꯂꯤꯅꯦꯀꯣ ꯑꯗꯨ ꯀꯩꯅꯣ ꯁꯤꯒꯤ ꯋꯥꯡꯕꯁꯦ ꯐꯤꯠ ꯈꯥꯏꯅꯦꯕ ꯑꯗꯨꯒ ꯄꯥꯛꯄꯅ ꯐꯤꯠ 30 15 by 6 inch ꯁꯦ ꯁꯨꯝ ꯐꯗꯤꯒꯣꯝꯒꯨꯝꯕ ꯍꯨꯟꯕ ꯑꯗꯩꯗꯤ ꯄꯥꯂꯛꯀꯨꯝꯕ ꯊꯥꯒꯦꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯃꯤꯊꯤꯒꯨꯝꯕ ꯑꯗꯩꯗꯤ ꯆꯥꯟꯇ꯭ꯔꯨꯛꯀꯨꯝꯕ ꯑꯗꯨꯝ ꯍꯨꯟꯕ ꯌꯥꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯆꯦꯜꯂꯤꯅꯦ ꯁꯤꯒꯤ ꯒ꯭ꯔꯣ ꯕꯦꯛꯁꯦ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯍꯨꯜꯂꯒ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯆꯥꯏꯀꯣ ꯍꯥꯏꯕꯗꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯀꯨꯡꯃꯟꯗꯕ ꯀꯨꯡꯁꯜ ꯍꯨꯟꯖꯤꯟꯒꯗꯧꯅꯤ ꯌꯥꯝꯃꯜꯂꯦ ꯁꯤꯗ ꯈꯔ ꯍꯨꯜꯂꯣꯏꯗ꯭ꯔꯣ ꯑꯗꯣ ꯁꯤ ꯈꯛꯇꯅꯤ ꯁꯦꯝꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯁꯤ ꯀꯩꯅꯣꯅꯦꯀꯣ ꯀꯔꯤ ꯀꯥꯎꯈ꯭ꯔꯦ ꯐꯨꯝꯗꯤꯅꯦ ꯀꯣꯀꯣꯄꯤꯠꯅꯦ ꯑꯗꯨꯒ ꯋꯥꯏꯅꯦ ꯇꯣꯠꯂꯤꯅꯦꯕ ꯑꯗꯨꯒ ꯁꯤ ꯀꯕꯛꯇꯅꯦ ꯆꯥꯏꯔꯝꯗꯣꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯁꯟꯗꯣꯛꯄꯤꯌꯨꯅ ꯀꯕꯛ ꯈꯨꯝꯃꯝꯕꯩ ꯋꯥꯅꯤꯗ ꯌꯥꯝ ꯄꯥꯔꯞꯅ ꯃꯃꯤꯡꯗꯒꯤꯅꯦ ꯆꯥꯏꯔꯝꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯗꯤ ꯂꯝꯄꯥꯛ ꯅꯥꯄꯤ ꯇꯣꯏꯅ ꯀꯛꯄꯒꯤ ꯁꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯐꯪꯉꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯃꯊꯛꯇ ꯌꯨꯝꯗꯒ ꯍꯨꯟꯕꯗꯤ ꯐꯤꯅ ꯀꯨꯞꯄ ꯑꯗꯩꯗꯤ ꯕꯣꯔꯥꯅꯒ ꯀꯨꯞꯄ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯍꯌꯦꯡ ꯍꯧꯔꯀꯥꯟꯗ ꯑꯗꯨꯝ ꯁꯤꯁꯨ ꯏꯁꯤꯡ ꯆꯥꯏꯕꯒ ꯑꯗꯨꯝ ꯄꯠꯆꯒꯗꯧꯅꯤꯀꯣ ꯁꯤ ꯀꯦꯝꯃꯕꯅꯦꯕ ꯁꯤꯅ ꯍꯦꯟꯅ ꯐꯩꯀꯣ ꯁꯤꯅ ꯍꯦꯟꯅ ꯁꯤ ꯀꯝꯄꯣꯁ ꯑꯗꯨꯝ ꯑꯣꯟꯖꯒꯗꯧꯅꯤ ꯑꯃꯗꯨꯗꯤ ꯍꯧꯖꯤꯜꯂꯝꯃꯁꯨ ꯂꯧꯈꯠꯄꯗ ꯌꯥꯎꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯕꯒꯤ ꯐꯗꯤꯒꯣꯝꯁꯦ ꯈꯖꯤꯛ ꯈꯖꯤꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯀꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯣꯏꯕꯒ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯒ ꯌꯥꯔꯗꯣꯏꯅꯤ ꯅꯅꯥꯎ ꯏꯁꯤꯡ ꯄꯥꯏꯅꯣ ꯂꯣꯏꯔꯦ ꯅꯅꯥꯎ ꯁꯨꯃꯥꯏꯅ ꯌꯥꯝ ꯏꯁꯤꯡ ꯄꯥꯏꯅꯣ ꯂꯥꯏꯕꯅꯦ ꯑꯗꯨꯝ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯉꯁꯤꯒ ꯄꯥꯔꯒ 15 days ꯐꯥꯔꯦꯀꯣ ꯑꯗꯨꯝ 8-9 daysꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯛꯄ ꯍꯧꯔꯦ ꯑꯗꯣ ꯉꯁꯤꯒ 15 days ꯑꯗꯨꯝ ꯀꯩꯅꯣꯗ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤꯀꯣ ꯂꯣꯏꯈꯤꯕꯒ ꯁꯨꯃꯥꯏꯅ ꯎꯔꯨꯝ ꯈꯛ ꯂꯥꯡꯂꯤ ꯅꯨꯡꯁꯥ ꯐꯪꯂꯤ ꯇꯧꯕ ꯃꯐꯝꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯕꯅꯦ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯠꯇꯅ ꯑꯗꯨꯝ ꯆꯥꯅꯕꯩꯅꯦꯀꯣ ꯐꯗꯤꯒꯣꯝꯁꯦ